ngaiko se mobile number gi post ama thagat podo adugi reply se pull up oina pirage check tawbiro last mobile number gi last digit se 1 oiragadi mi duga calls likna lakali nupana hena lakali aduga wari yamna likna sanai haiko aduga last ki digit se 2 oiragadi awaba wari libagi wakatpagi adagi kappagi sugumba ngakta oigali hai aduga nupi gi calls na lakpasu heli hai chummi lali sum hairo aduga last ki digit se 3 oiragadi knowledge leiba gyan gi wari sabana ayambo oigali aduga phone thamamda dasu knowledge leiba aduga haidi gyan gi ama natraga ama di hairamaga thamgali hai ko aduga last ki digit se 4 oiragadi calls kaya lakande mari mata gi imong manungi calls kaya lakande aduga lakpa taragadi mathong maram khangdaba fake calls ayamba oigali hai ko aduga business ta oiragadi customer se makhal amatagi lakte customer makhal gi calls lakali hai number 5 oiragadi wari yam sananingba nupa natraga nupi ko adumaina phone che yam koina sanagali hai number 5 na oiragadi aduga business ki matang lo oiragani number 5 na loiba se yamna fai advertisement gi oiragadi yamna faba customer yamna lakanba oi ko aduga number 6 na loiragadi business ki maram do oiragadi hoi bargaining yam tawi negotiation yamna tawbagi matang da yamna oigali hai aduga last ki digit se 4 oiragadi phone lakpa khuding ko khadang yamna faba aduga asi tawni adu tawni hairamaga tawdi tawdaba adi makhut yaudaba oi ko makhut yaudaba hai taragadi ai la ebu hairasu laktandaba adigi adu order se taptain tawsalaga laudaba gumba sumaina yamna oigali hai aduga number 8 se 8 na loiragadi paisa gi wari dana hena ayamba oigali hai ko adi client gi haidi kano gi maramda customer business ki maramda oisu client china phone tawkon ayamana paisa phangamba paisa piramaga chatkibagumba sumaina yamna oi hai duna last ki number se 9 oiragadi calls ayamba khonjel houna ngangba wajau ngangba sumaina ayamana oigali hai ko aduga last ki digit se 0 oiragadi phone di am lakani aduga bagi mathok maram khangdaba calls kari gi bu tawra ino khangde kaina haibudo ado samna example oina police ki number hai ko police ki number se 100 na 0 na ayamba loi hai ado akoina kaigumba phone se police ki number se ayamana haidi help tobiyo na cham chani mu calls lakani aduga moina pakhalaga lae haraga jatabagumba aduga help hangbadi khara khatane ba ado tasengna moi laagadi akhoisu yamna pakhatli ko adumaina aduga business ki oina owner oiragadi one na loibana phai hai maramdi haidi mapu haidi owner oiba haijidi customer ka jagat wari sanagadaba natadana ko madu oiba khatangini aduga angang da phone pibo oitaragadi hoi last number se 1 oibana phaiwa kaino ada 1 number oitaragadi phone kya lakaloi lak tar ka sumaru oiba yamna likna wari saganba oi hai aduga advertisement gi oitaragadi number 5 na loiba oitaragadi yamna phai hai ko ado 7 di amromda oidabana phai hai maramdi 7 se phone lakpa matamda koi asa di yamna tawba laudaba manba laudaba adumaina phone adumaina calls yam lakali hai ko aduna adom gi mobile number gi matungina yengbiro si thank you